मैं पुरा मुख खमजरेको मैं ngasi video je smai tawne ai pen da khale da pen da khara hai yen tawne pen da se kai no hai kan da facebook se nong na thopu matam da hoina hana sum khoi imana bi sum pau phau na ba ya na ba na thu mi ne ko da hojik ti kana bu se loi khange facebook ta gi live tha bi jai facebook ta gi paisa tan ba jai facebook ta gi ase ne na hoji manipur manung ne tawna si sum se ngak ta ne ba mi khuding gi loina facebook pai loina video thagalam mani abu tong mani na tong mani aina hai si maram se adu gi natte aina hani gi se ne hauji irang tong na ri matang se da ko matang se da adu laga ai samlak na do ham khara hajra ke ngarang na han akhoi gi pangan sinau do ga adu laga nupi do ga do maina do thado mo thokhi ba do adu gi mo wari taram mane ba sumaina mai tai nupi lauraga pangan gi masing jamangan ka adu machin di phare लानारे मोय मसेन का तौनारे वाई साना खोदन लोसले वाई लोय अदुगी मतुंग न बाउ नोइना ट्रोल तो बसि टोक्तरेबा नोय खंगिबा हौजी मैतै गा कुकी गा कन्ना कन्ना तौरिबा मतंग सिदा मु नोइना कमु अमन कुकी दी कमाय तौय कुकी दी हराव मने अदो लगा पेन दबा मयाम थोगले पांगन चिनाल सु ज्ञान तादबा सुम थोगले अखोय दी नोइने कइगुमा कनो मैतै population jama maja do ta so khoi di population dik pani nai kuki gi support taw dimi aduni adani mai tai angang osu hat kani khokani ka ga tor ga pot je lawai macha zum kharak zum yaw ni ba hab mai pangan da nate mai tai so lawai macha yaw ye ba gyan ta da ba kana to ba kha ba ai hai di no tumin le bru tumin dum le ra do nate troll to usina amana hunana amana ngang ni amana mai dei kai na dro hoji kuki ga kana mai tai ga se taw nari mar si da noi mo ka sub jam na gyan ta na de se do ga pangani chinau wok ta ba khoi amani de so hai ge dum ba gyan तादा गुली चाव दुसु आई हाइगे बा नोइना अदमाय मोय खंगे बनि मोय दि हिस्ट्री लेतबा कांबु गांतने अदु नोइगा मोयगा मानारगा अदु लोरागा नोसि तोको नंग नथन कि नकोक ने दो पंगन चिनाव पन मुलु कन अदुमाय कन तो आय तै नंग वाइगा नंग तो अदो अखोगी मैतै दे आइना हाइनिंग बसे अमन लई हबा अदुमाय तोरे अदु लगा आइदि कन तो बसे ट्रोल तो बसे यामना को फेसबुक अखोई एडिटिंग खरा तौबा हाइरे ना खावा मी के असोइबसे मचांग पुथोरग एकदम तुम हंजन अदो शेयर तवरनी अदो अमन शेयर तवसलेनी अमन शेयर तवग मो हाले दुसि इस कमेंट पाव नुंगाइ बनी काना हाजि वायरल चकी बजे कि दुगु वारी सोइगि बमंगि दमक तक नरंग सि सुमाइना इचलिस रुपया की मतंग सो वायरल हम चले इचलिस रुपया की मोगी पाबुंग योना पाबुंगी करिबा युम साबिनि आइना दो लगा लेकी अमदा लेबा यामा मा खकी दुमाइ पैसा लौबा लौदबा अदुइ मरम दे काइना हाजिर रोगे फरे आई खंगदे अदुइ वै तुवा सिदा अकमु मोइना कमेंट सिदा अमुक्तब लोरा लिसिपिया की मपा की मूवी दो खरा थांगलकनी हौजिकी नुपा दो की मखा थांदकनी इंटरव्यू लौइना अदु लगा अदु सिदै मु लिसिपिया दा ट्रोल तौगिसिन नपा दोना अदु तौरि अदु लगा नपाइ मरम दे लयु अदुनि अदानि तौर लिसिपिया से थमोइ चा माना सो हाइरा सुमाइना नोइना इंटरव्यू लौबो खोटपदो आइगोना सो अमतंग खांगलमदि खोगी मकै अनि मकी इंटरव्यू लौरमदि फागदमनि नत्रगन आइगोना कॉल अम तरोमदि फागदनि खोकदनि हाइरे मासो याम पेनना से वीडियो से नाम त यंगसे याम ngरang na han myam naga viral chat pa yam ai jet ki na ngang na bado ai gi maramda ai loi khanga jane ai loi uye myam ki comments ke kado adubu ai ga su khanbi de da ai yam hainingai le ai myam hai be ai adubu le maroi na hai da bane I do busy person ne hai tare I follow my own principles I'm a child I stay as a child adudi myam let's go adugo myam ai kainom ta haijaninge kainom ta add on tomninge ko asida si matang dita myam na khangani akhoi gi manipur ga power myam na ga yam pamjaba youtube channel do hai tare ai gi maram da jo adum thagalai yam viral loi gi hai tare myam na khangani adu to ai na hiding je moina na one-sided interview khadang natabida two-sided both-side interview lor madina I am appreciate to biga dabane I would have appreciated it I would one missed call with one phone call bo pibira maba I am harawa dabane adu bu tawdre dana kasukai de dai kasu khanbi de adu do me am I give one advice to both side che listen to dabane interview wagera wangang wagera ani mak side che oi logo dabane any issue wagera in range of various of issues. Ado to dribo, ako'y Manipur je, chakot pangam, mang bachat pangam. Ado di miyam ado to biyo, ay ju miyam ado to dribo ay gis hati ju ay nasi haje je, ay jo to pagasut to bangam marot. Ado ka miyam ay na ako'y imale bak Manipur kita magta ay na ay sincerely tabak to bado ay na miyam angam ba tabak to bado.
ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯁꯦꯇꯤꯁꯐꯥꯏꯠ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯁꯥꯎꯕ ꯑꯣꯏꯕꯅꯤꯅ ꯑꯩꯁꯦ ꯇꯣꯛꯆꯔꯒꯦꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯑꯩꯅ ꯑꯩꯒꯤ ꯑꯦꯛꯇꯤꯚꯤꯖꯝ ꯑꯩꯒꯤ ꯋꯥꯔꯜꯒꯤꯗꯃꯛꯇ ꯑꯩꯅ ꯊꯕꯛ ꯇꯧꯔꯤꯁꯦ ꯑꯗꯨꯁꯨ ꯑꯣꯏꯅ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯖꯔꯒꯦ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔꯒꯤ ꯊꯕꯛ ꯑꯝꯇ ꯇꯧꯖꯔꯔꯣꯏꯒꯦ ꯑꯗꯨꯒꯤ ꯇꯣꯛꯆꯔꯒꯦ ꯑꯗꯨꯒꯤ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯒꯅꯨ ꯁꯥꯎꯕ ꯑꯣꯏꯕꯤꯒꯅꯨ ꯑꯩꯅ ꯑꯩꯒꯤ ꯋꯥꯁꯦ ꯑꯩꯅ ꯍꯥꯏꯈ꯭ꯔꯦ ꯁꯤ ꯌꯦꯡꯉ ꯁꯤꯗꯩꯁꯤꯗ ꯀꯔꯤ ꯐꯥꯎꯒꯦꯕ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯑꯩ ꯍꯥꯏꯒꯦꯁꯦ ꯑꯩ ꯂꯤꯁꯤꯄꯤꯌꯥꯒꯤ ꯀꯩꯅꯣ ꯇꯧꯕꯁꯨ ꯑꯩ ꯅꯠꯇꯦꯀꯣ ꯇꯁꯦꯡꯅ ꯍꯥꯏꯒꯦ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯏꯆꯟ ꯂꯤꯁꯤꯄꯤꯌꯥꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯑꯩꯒꯨꯝꯕ 3-4ꯅ ꯕꯥꯎ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯊꯕꯛꯅꯦꯕꯀꯣ ꯑꯗꯨꯒ ꯄꯤꯁꯛ ꯄꯤꯛꯅ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯉꯩ ꯃꯥꯅ ꯃꯅꯤꯄꯨꯔꯗꯃꯛꯇ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯁꯤ ꯑꯃꯨꯛꯁꯦ ꯂꯣꯏ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯁꯤ ꯑꯃꯨꯛꯇ ꯁꯣꯏꯍꯜꯂꯦ ꯃꯌꯥꯝꯅ ꯑꯃꯨꯛꯇ ꯀꯩꯅꯣ ꯇꯧꯍꯜꯂꯦ ꯄꯨꯡꯀꯥꯎ ꯀꯥꯎꯔꯦ ꯁꯤ ꯌꯦꯡꯉꯣ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯐꯔꯦꯕ ꯂꯤꯁꯤꯄꯤꯌꯥꯒꯤ ꯃꯄꯥꯗꯣ ꯂꯥꯜꯂꯝꯃꯦꯅꯁꯨ ꯈꯜꯂꯁꯦꯕ ꯌꯦꯡꯉꯨꯁꯦ ꯃꯤꯑꯣꯏꯕꯁꯦ ꯁꯣꯏꯔꯣꯏꯅ ꯂꯩ ꯄꯣꯟꯗꯦ ꯐꯔꯦ ꯁꯣꯏꯔꯦꯁꯨ ꯈꯜꯂꯦꯕ ꯑꯦꯛꯖꯥꯝꯄꯜ ꯐꯔꯦ ꯂꯥꯜꯂꯦ ꯈꯪꯉꯦꯕ ꯑꯁꯤꯗꯩꯁꯤꯗ ꯀꯃꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇ꯭ꯔꯣꯜ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯥꯏꯟꯗ ꯉꯥꯛꯇꯪ ꯐꯥꯎꯕ ꯁꯨꯃꯥꯏꯅ ꯈꯜꯂꯛꯇꯦꯕ ꯍꯥꯏꯗꯤ ꯂꯤꯁꯤꯄꯤꯌꯥꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯤ ꯃꯩꯇꯩꯒꯤꯗꯃꯛꯇ ꯁꯤ ꯇꯧꯅꯤꯡꯉꯤꯀꯣ ꯁꯤ ꯇꯧꯅꯤꯡꯉꯤꯀꯣ ꯁꯤ ꯇꯧꯅꯤꯡꯉꯤꯀꯣ ꯀꯔꯤꯝ ꯈꯪꯗꯦꯕ ꯂꯤꯁꯤꯄꯤꯌꯥ ꯃꯄꯥ ꯁꯣꯏꯔꯦ ꯂꯣꯏꯔꯦ ꯂꯤꯁꯤꯄꯤꯌꯥ ꯆꯤꯡꯊꯔꯦ ꯂꯣꯏꯔꯦ ꯁꯤꯗꯨꯅ ꯑꯉꯥꯡꯁꯤꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯃꯅꯤꯄꯨꯔꯗꯃꯛꯇ ꯁꯦꯕꯥ ꯇꯧꯕꯁꯦ ꯈꯣꯠꯄꯁꯦ ꯃꯌꯥꯝꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯈꯣꯠꯇ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯇꯧꯖꯔꯣꯏ ꯈꯣꯠꯆꯔꯣꯏ ꯍꯥꯏꯌꯦ ꯍꯧꯖꯤꯛ ꯑꯁꯤꯗ ꯊꯣꯛꯍꯜꯂꯤꯁꯤ ꯀꯅꯥꯅꯣ ꯈꯪꯕ ꯅꯣꯏꯒꯨꯝꯕ ꯑꯃ ꯃꯩꯇꯩ 1-2 ꯂꯩꯕꯒꯤꯀꯣ ꯑꯗꯨꯅ ꯊꯣꯛꯄꯅꯦꯕ ꯁꯨꯝꯕꯁꯦ ꯈꯪꯕ ꯃꯥꯏꯟꯗ ꯇꯣꯛꯈꯠꯂꯛꯇ ꯌꯦꯡꯁꯦ ꯃꯤꯑꯣꯏꯕꯅ ꯑꯁꯣꯏꯕ ꯊꯤ ꯂꯩꯔꯤꯁꯤꯡꯁꯤꯁꯨ ꯑꯉꯛꯄꯅꯤ ꯌꯦꯡꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯐꯔꯦꯁꯦ ꯂꯤꯁꯤꯄꯤꯌꯥꯗ ꯐꯔꯦ ꯊꯣꯛꯍꯜꯂꯣꯅꯨ ꯐꯔꯦꯁꯦ ꯅꯣꯏ ꯉꯝꯒꯗ꯭ꯔꯥ ꯃꯥꯅ ꯇꯧꯔꯤ ꯊꯕꯛꯁꯤꯡꯁꯦ ꯉꯝꯒꯗ꯭ꯔꯥ ꯑꯗꯨꯝ ꯃꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯛ ꯇꯥꯔꯦ ꯂꯤꯁꯤꯄꯤꯌꯥ ꯗꯔꯀꯥꯔ ꯇꯥꯗꯦꯕ ꯑꯗꯣ ꯅꯣꯏ ꯊꯣꯛꯇꯕꯅꯤ나 ꯃꯣꯏ ꯁꯨꯝꯕ 1-2ꯁꯦ ꯊꯣꯛꯂꯛꯏꯅꯦ ꯑꯗꯣ ꯃꯣꯏ ꯁꯨꯝꯕ ꯊꯣꯛꯄꯁꯤꯒꯤ ꯑꯁꯣꯏꯕꯁꯨ ꯅꯣꯏ ꯊꯤꯅ ꯂꯩꯌꯦꯕ ꯑꯗꯨꯒ ꯑꯁꯣꯏꯕꯗꯨ ꯍꯟꯖꯤꯟ ꯈꯨꯠ ꯊꯤꯡꯖꯤꯟꯗꯕ ꯑꯁꯤꯅꯤ ꯍꯥꯏꯅ ꯑꯗꯨꯅ ꯀꯩꯗ ꯇꯥꯔꯛꯏ ꯃꯩꯇꯩ ꯃꯆꯥ ꯆꯥꯎꯈꯠꯄ ꯉꯝꯃꯛꯇꯦ ꯑꯃꯅ ꯑꯃ ꯃꯥꯟꯅꯗꯕꯒꯤꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯨꯟꯅꯕꯒꯤꯅꯦ ꯌꯥꯔꯛꯇꯦꯕ ꯑꯃꯅ ꯑꯃ ꯑꯗꯨꯝ ꯇꯧ ꯂꯩꯗꯣꯏꯅꯤ ꯁꯨꯝ RK ꯏꯆꯟ ꯏꯆꯦ RK ꯏꯆꯟ ꯊꯣꯏꯗꯨꯁꯨ ꯌꯨꯝ ꯃꯔꯛ ꯑꯃ ꯈꯔꯅꯤ ꯃꯃꯥꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯗꯅꯤꯀꯣ ꯃꯣꯏ ꯃꯥꯒꯤ ꯀꯩꯅꯣꯗꯒ ꯋꯥꯔꯤ ꯑꯃ ꯁꯣꯏꯗꯕ ꯃꯥꯒꯤ ꯀꯩꯅꯣꯗꯒ ꯑꯩ ꯀꯥ ꯍꯦꯟꯅ ꯍꯥꯏꯔꯣꯏꯒ ꯇꯣ ꯑꯗꯨꯅꯦꯕ ꯑꯗꯨꯒ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯉꯣꯟꯗ ꯄꯤꯌꯣ ꯑꯩ ꯍꯧꯖꯤꯛ ꯑꯩ ꯌꯣꯡꯁꯦ ꯑꯩ ꯃꯅꯤꯄꯨꯔꯒꯤꯁꯨ ꯅꯠꯇꯦ ꯑꯩ ꯏꯁꯥꯁꯦ ꯀꯁꯥꯔꯒꯤꯅꯤꯀꯣ ꯀꯁꯥꯔ ꯃꯆꯥꯅꯤ ꯑꯩ ꯀꯁꯥꯔꯗ ꯂꯩꯔꯒ ꯀꯁꯥꯔꯗ ꯍꯧꯖꯤꯛ ꯀꯨꯀꯤꯒ ꯀꯩꯅꯣꯒ ꯃꯩꯇꯩꯒ ꯀꯩꯁꯨꯝ ꯇꯧꯅꯕ ꯄꯣꯟꯇꯦꯕ ꯁꯨꯝ ꯂꯩꯌꯦꯕꯀꯣ ꯍꯧꯖꯤꯛ ꯑꯃ ꯂꯥꯟ ꯁꯣꯟꯅꯗꯦꯕ ꯍꯣꯝ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯨꯃꯤꯟ ꯑꯃ ꯀꯩꯅꯣ ꯇꯧꯔꯁꯨ ꯀꯥ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯅꯗꯦꯕꯀꯣ ꯑꯩꯅ ꯐꯣꯡꯅ ꯃꯩꯇꯩꯒꯤ ꯏꯃꯥꯒꯤꯗꯃꯛꯇ ꯐꯣꯡꯅ ꯊꯤꯅ ꯀꯨꯀꯤꯗ ꯉꯥꯡꯉꯤꯕ ꯆꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯀꯩꯅꯣ ꯃꯩꯇꯩ ꯍꯥꯏꯗꯤ ꯏ ꯃꯁꯦꯟ ꯂꯩꯅ ꯅꯨꯡꯁꯤꯕꯒꯤꯅꯦꯕ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯋꯥ ꯑꯃ ꯁꯣꯏ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗꯁꯨ ꯅꯣꯏ ꯍꯟꯖꯟ ꯇ꯭ꯔꯣꯜ ꯇꯧꯔꯛꯀꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯁꯤꯅ ꯑꯩꯒꯤ ꯃꯥꯏꯟꯁꯦ ꯀꯩꯒꯨꯝꯕ ꯆꯦꯟꯖ ꯇꯧꯈꯤ ꯇꯥꯔꯦ ꯀꯩꯒꯤꯅꯣ ꯑꯩꯅ ꯁꯨꯛ ꯌꯥꯝ ꯉꯥꯡꯉꯤꯁꯤꯡꯁꯦ ꯀꯔꯤꯒꯤꯅꯣ ꯃꯣꯏ ꯃꯁꯦꯟꯅ ꯁꯨꯃꯥꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯒ ꯃꯣꯏ ꯃꯁꯦꯟꯅ ꯁꯨꯃꯥꯏꯅ ꯑꯩ ꯁꯣꯏꯔꯛꯀꯗꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯔꯣꯏꯗꯕ ꯃꯣꯏꯒꯤꯗꯃꯛꯇ ꯑꯩ ꯀꯔꯤꯒꯤꯅꯣ ꯑꯁꯤ ꯉꯥꯡꯉꯤꯁꯦ ꯈꯣꯠꯁꯦ ꯑꯗꯨ ꯈꯜꯂꯛꯄ ꯇꯥꯔꯒꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯩꯇꯩꯁꯦ ꯀꯩꯗ ꯑꯣꯏꯍꯟꯅꯦꯕ ꯑꯝꯇ ꯍꯥꯏꯌꯣꯕ ꯑꯁꯤ ꯅꯣꯏ ꯈꯨꯡꯉꯝꯒꯗꯕ ꯉꯝꯃꯣꯏꯕ ꯑꯗꯨꯅ ꯅꯣꯏꯒꯨꯝꯕꯒꯤ 1-2ꯒꯤꯗꯃꯛꯇꯁꯨ ꯌꯦꯡꯉꯒ ꯑꯩꯈꯣꯏ ꯁꯦꯕꯥ ꯇꯧꯕꯁꯦ ꯊꯥꯗꯣꯛꯑꯦꯕ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯔꯣꯏꯕ ꯑꯗꯨꯒ ꯑꯩ ꯏꯆꯟ ꯀꯩꯅꯣ ꯂꯤꯁꯤꯄꯤꯌꯥꯗꯁꯨ ꯑꯩ ꯍꯥꯏꯖꯒꯦꯕ ꯈꯪꯕ ꯃꯣꯏ ꯐꯔꯦ 1-2 ꯁꯣꯏꯔꯦ ꯃꯣꯏꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯉꯥꯛꯇꯅꯤ ꯅꯪꯗꯤ ꯍꯥꯟꯅꯗꯒꯤ ꯄꯤꯁꯛ ꯄꯤꯛꯉꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯅꯤꯄꯨꯔꯤ ꯏꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯈꯣꯠꯅ ꯁꯦꯕꯥ ꯇꯧꯔꯒ ꯂꯩ ꯑꯗꯣ ꯃꯣꯏ 1-2ꯁꯦ ꯌꯦꯡꯉꯒ ꯅꯪ ꯀꯩꯅꯣ ꯇꯧꯕꯤꯅꯣ ꯅꯪ ꯑꯗꯨꯒ ꯁꯣꯁꯦꯜ ꯀꯔꯤꯕ ꯊꯕꯛ ꯇꯧꯕꯁꯦ ꯇꯣꯛꯑꯅꯤ ꯈꯣꯠꯂꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯅꯪꯁꯦ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯐꯖꯅ ꯒ꯭ꯌꯥꯟ ꯂꯩꯕ ꯑꯩꯈꯣꯏꯗꯩꯁꯨ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯂꯩꯕ ꯑꯉꯥꯡꯅꯦꯕ ꯅꯪꯁꯦꯀꯣ ꯑꯗꯨꯅ ꯋꯥꯈꯜꯗ ꯐꯖꯅ ꯈꯟꯊꯕꯤꯔꯒ ꯃꯣꯏ ꯁꯣꯏꯔꯦ ꯀꯩꯅꯣ ꯅꯕꯨꯡ ꯃꯧꯄ꯭ꯋꯥ ꯉꯥꯛꯇꯅꯤ ꯂꯣꯏ ꯁꯣꯏꯔꯤ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯗꯨ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯗꯨ ꯈꯛꯇꯪ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯆꯟꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯐꯖꯅ ꯁꯨꯝ ꯃꯈꯥ ꯇꯥꯅ ꯇꯧꯊꯕꯤꯌꯨ ꯃꯣꯏꯒ ꯃꯥꯟꯅꯔꯨꯅꯨ ꯑꯗꯨ ꯂꯣꯏꯔꯒ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯅꯤꯅ ꯃꯣꯏꯒ 1-2 ꯃꯥꯟꯅꯔ ꯀꯩꯗꯧꯗꯣꯔꯦꯅ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏ ꯌꯥꯝ ꯍꯥꯏꯅꯤꯡꯉꯦꯕ ꯄꯣꯠꯇꯣ ꯅꯪꯅ ꯏꯆꯟꯅ ꯑꯗꯨꯃꯥꯏꯅ ꯊꯃꯣꯏꯗ ꯀꯩꯅꯣ ꯇꯧꯔꯝꯕꯁꯨ ꯑꯩꯉꯣꯟꯗꯁꯨ ꯐꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯃꯣꯏꯒ ꯃꯥꯟꯅꯗꯕꯤꯗ ꯑꯗꯨꯝ ꯏꯆꯟꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯇꯧꯊꯕꯤꯌꯨ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯗꯨꯅꯤ ꯁꯤꯇꯪ ꯑꯩ ꯍꯥꯏꯖꯒꯦ ꯂꯥꯁ ꯑꯣꯏꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯑꯩ ꯍꯥꯏꯖꯒꯦꯀꯣ ꯃꯤ ꯄꯨꯝꯅꯃꯛꯇꯕꯨꯗꯤ ꯅꯠꯇꯦꯕ ꯑꯩ ꯍꯥꯏꯁꯤꯅꯦ 1-2 ꯂꯩꯕꯗ ꯑꯗꯨꯁꯨ ꯇꯣꯛꯄꯤꯔꯣ ꯅꯣꯏꯅ ꯀꯩꯁꯨꯝ ꯇꯧꯕ ꯉꯝꯗ ꯇꯥꯔꯒꯗꯤ ꯇꯨꯃꯤꯟ ꯑꯗꯨꯝ ꯐꯃꯨꯡꯗ ꯑꯗꯨꯝ ꯇꯧꯔ ꯂꯩꯕꯤꯔꯣ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯅꯨ ꯁꯤ ꯋꯥꯔꯤ ꯁꯣꯏꯔꯦ ꯁꯤꯌꯥꯔ ꯇꯧꯔꯒ ꯅꯪꯅ ꯀꯃꯦꯟ ꯄꯥꯎꯋꯦ ꯀꯃꯦꯟ ꯂꯩ ꯊꯥꯍꯧꯔꯕꯅꯤ ꯑꯗꯨ ꯇꯧꯕꯤꯔꯨꯅꯨ ꯑꯗꯨ ꯆꯥꯎꯈꯠꯄ ꯌꯥꯗ꯭ꯔꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯑꯃ ꯍꯨꯟꯅ ꯂꯩꯔꯦ ꯑꯃ ꯇꯧꯔꯦ ꯑꯃ ꯇꯧꯔꯤꯁꯦ ꯁꯤ ꯇꯣꯛꯄꯤꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯔꯥꯡ ꯐꯔꯛꯇꯤ ꯌꯦꯡꯉꯨ ꯑꯣꯕꯤꯌꯁꯂꯤ ꯐꯔꯛꯀꯅꯤ ꯅꯣꯏ ꯑꯃꯅ ꯉꯥꯡꯅꯔꯒ ꯑꯃꯅ ꯍꯨꯟꯅꯕ ꯑꯃꯅ ꯉꯥꯡꯅ ꯑꯃ ꯍꯨꯟꯅꯕꯗꯣ ꯇꯣꯛꯄꯤꯔꯣ ꯇꯁꯦꯡꯅ ꯇꯣꯛꯄꯤꯔꯣ ꯁꯤ ꯌꯥꯗ꯭ꯔꯦ ꯑꯩꯁꯨ ꯐꯖꯅ ꯁꯥꯎꯅꯤꯡꯉꯦ ꯑꯁꯦꯡꯕꯅꯤꯀꯣ ꯑꯩꯁꯨ ꯐꯖꯅ ꯁꯥꯎꯅꯤꯡꯉꯦ ꯇꯧꯕꯤꯅꯨ ꯑꯗꯨꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯈꯔ ꯌꯥꯎꯔꯤꯁꯤꯡꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯣ ꯐꯖꯅ ꯂꯩꯕꯤꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯎꯈꯠꯂꯛꯏ ꯌꯦꯡꯉꯨ ꯆꯞ ꯃꯥꯟꯅꯔꯛꯀꯅꯤ ꯑꯃ ꯍꯨꯟꯅꯕꯁꯦ ꯇꯁꯦꯡꯅ ꯇꯣꯛꯄꯤꯔꯣ ꯍꯥꯏꯁꯤꯅꯤꯀꯣ ꯑꯁꯦꯡꯕꯅꯤꯀꯣ ꯁꯤꯅꯤ ꯑꯩ ꯇꯦꯟꯇꯪꯅ ꯑꯩ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯅ ꯉꯥꯡꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯕꯁꯨ ꯌꯥꯎꯗ꯭ꯔ ꯁꯨꯃꯥꯏꯅ ꯉꯥꯛꯄꯤꯅꯤꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯋꯥꯏꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯃꯥꯅ ꯌꯥꯏꯐꯔꯦ